Akashvani Imphal, Nolini Devi na pau pajari, ahanbada maru iba pau. Manipurda rajnitigi oina sauna awanba amada ngarang Congress na lusingba Secular Progressive Front kauba sungsinaba kangbu semkre. Raija asida COVID-19 ge anauba case marphumatoi lakhibaga loinana apunba case masing satruk marphunipan chure. Naba pharakpagi sang sada kuntha dasmik manga ani yaure. Amasung Khungang ki miyam da sauna kanaba phangangadaba Garib Kalyan Rozgar Abhiyan hayeng Pradhan Mantri Narendra Modi na Raija taruk ki zila chama tara tarukta haudokani. Manipurda rajnitigi sauna awan bathawong amada ngarang Congress na lusingba Secular Progressive Front kauba sungsinaba kangbu ama semkre. Hanagi Mukhyamantri amasung CLP lusingba Okram Ibobi Singbo sungsinaba kangbu asigi lusingba oina khankre. Ngarang numidang paumisinga unabada Sri Ibobi na hai Raija asigi miyamna anauba sarkar ama pamnabadi rajniti dol amatanadi madu sembagi masing chudabana dol sing sungsinaba tabani. Mahangna hai hongnakliba rajnitigi mawong asigi matung ina secular oiba amasung wakhal manaba dol sing punsinaduna SPF asi semkibani. Ngarang pangthuki basung sinaba kangbu asigi mifamda common minimum program ama semba yanare hainasu mahangna makha takhi. Sri Ibobi na hai hauzik paliba sarkar asidagi mantri amadi MLA kaya pham thadokiba asina sarkar asi makha tana leibagi moral right leidibra haibadu assembly da utnabagi damak Raija Bidhan Sabha gi akhanaba mifam kaubinaba taksinba memorandum amasu ngarang Raijapal da pisinkhre mahangna hai. Masi koina kunba political party singsi oiba meeting ma tawre koi front masi number 1 da ali next hayeng koina karimba sona musu Manipur prajajna nung sibina anoba ahong nam lakla no government nam lakpa tardi madu makhata da common minimum program ma semba haina koi yanare duga Santugi Maduna platform warga akoy ngasi asi honorable speaker gi mathakta no confidence motion ama ada ani shuguna governor da laiba government se masidama gi coalition partner mayam si mathang withdraw tawra abnina laiba government sigi moral right moi makata na Manipur praja singgi sason tawbagi laiba laitabra haji coalition partner waiba partner mayam na joint memorandum ama athuba matamda special session nama obiro aduga koi laiba government si majority group tawi haibadu house on the floor of the house madu kulhan biu haina koi madu thuma tamna session obiro koi memorandum pisanjare. Congress na lusingba sungsinaba kangbu asina ngasi Raijapal ka unagani haidi. Manipur gi amata ngairaba Raja Sabha seat ki mikhal akanba chaksil thauranga loinana ngasi pangthoknaba samsaba loire. Assembly Secretary na thokpa cherol amana hai mikhal asigi vote Manipur Bidhan Sabha gi committee room da ayuk pung 8 dagi nungthil pung 5 phawba thadanakani. Amaromda COVID-19 laichat ki yenglaga Election Commission of India na piba protocol sing mikhal asida ngakna satkani hainasu cherol aduna makhatari. Congress ki MLA taret ki disqualification case ki right ngasi phawba haidoktanaba High Court of Manipur na khangalakre. MLA Pawnam Projen Singna Manipur Bidhan Sabha ki adhyaksha amasung atai miyoi anigi mathakta tharakpa wakat ki bichar chathabada Justice K.S. Nobin Singna hai maraki thaurang oina speaker ki tribunal da panduna leiriba wakat sing ki bichar chathaba amasung madu loisinbada apanba thokdanaba rai adu ngasi phawba haidoktana thamnaba court na yathang ngasi pibani. Case asiga mari leinaba notice sing pikre madu ngasi phawbagi manungda pikhalakadabani hairi. Manipur da ngarang COVID-19 ge anauba case marphumathoi lakhibaga loinana Raija asida COVID-19 ge apunba case masing satruk marphunipan chure. Ngarang James da layang lamba miyoi manga negative oikibaga loinana punna miyoi sanitara naba phakre. Raija asida COVID-19 na narambadagi phagalapagi sang asi sada kuntha dasmik manga anine. Hauzik active case Samri Humbutara Nipan Lady. Zenems Authority ki pau paladuna ekoi paumina hai ngarang punna sample tanipan kulhumdoi test obada mioikun positive oiba thengnaki. Imphal ki lims ngarang punna sample satet marputara tare test obada mioi humpumadoi positive oiba thengnaki. Hospital asida layeng duna laidakpa mioi manga ngarang negative oiki. Hauzik hospital asida active case kuntra humdoi layeng li.
मरक असिदा कोविड-19 के लॉकडाउन मरम ओइदुना म्यांमार दा पंदुना लेरंबा भारत मचा तरा ngarang म्यांमार सरकार न भारत सिनखे अखोगी मोरे पाउमिना हाई मखोगी मनुंगदा नुपी अहुम अमसुंग नुपा तरे याउरी ताबिरिबा पावसी आकाशवाणी इम्फाल दगिनी कुंगंगी मियाम दा साउना कानबा फंगनगदबा गरीब कल्याण रोजगार अभियान हयेंग प्रधानमंत्री नरेंद्र मोदी ना राज्य तरुकी जिला चामा तरा तरुकता हुदोक्लगनी मसिना मयुमदा हलक्लबा सिंमिसिंग अमदी कुंगंगी मियाम दा हिंगनबगी अचौबा लंबी अमा पिरगनी लेबाक असकी खुंगंगी लमदा लैरिबा माइग्रेंट वर्कर सिंगदा तोंगान तोंगानबा थबक मखल कुनमंगा पीनबा होनबदा थौरांग असिना अकनबा मिडेंग संगनी मसिकीदमक खनगलबा राज्यसिंगी मनुंगदा बिहार उत्तर प्रदेश मध्य प्रदेश राजस्थान झारखंड अमसुंग उड़ीसा याउरी प्रधानमंत्री नरेंद्र मोदी ना हायरी कोयला अमसुंग खोनीगी सेक्टर सिंगदा सांगदमनबा ngamnaba सेल थादनबा सरुक यानबा अमसुंग टेक्नोलॉजी फगतहनबा येंगलगा मसि मपुंग फाना हांगदुक्तनबा भारतना मरुओइबा वारेप अमा लौरे वीडियो कॉन्फ्रेंसिंग की खुतांगदा सेंट्रल लंबीदा सिजिननबा कोयलागी खोनी निफुमातोय नीलाम लाउबगी थौरमदा वांगांगदा श्री मोदी ना हाय एनर्जी की लमदा मसामरोमदम लेप्सबा ngamnaba भारतना ngasi yamda maruoiba khongthang ama thangjille mangna hai सरकार न सेंट्रल लंबीदा सिजिननबा कोयला खोनी बो नीलाम तौबत नतना कोयलागी खोनी मतम कुइना चिंगलकपा दुसु लोकथोकले मांगना है प्राइवेट सेक्टर चिंगबो कोयला खोनी सेंट्रल लंबीदा सिजिनबा याहनबा असिना मालेम की मनुंगदा कोयला पुथोकपदा मरी सुबु ओइरिबा लेबाक असिगे पुथोकपदासु कोमथोकहल्ले इम्फाल दंगसी फोंबा पाउचे सिंगी मरुइबा पाउसिंगी दमा हौजे वाहेंगबम वाशिंगटन लेरे वाशिंगटन थागतरी नोलिनी हानगी मुख्यमंत्री अमसुंग सीएलपी मकोक ओक्रम इबोबी सिंगना लुसिंगबा सेकुलर प्रोग्रेसिव फ्रंट एसपीएफ सेमदुना राज्यपाल डॉक्टर नजमा हेप्तुलादा सरकार की पांगल उत्तमा राज्य विधानसभा की अखनब मिफम कौबिनब तक्सिनखिबा राज्य सभा मिखल अमदी ngarang the great June uprising unity day gi thoram pangthokkhibana singgi pau ngasi Imphal da phongba pau che yambagi maroiba pau oiri SPF na rajya vidhan sabha mifam kauduna thajadabagi vote launa naba rajyapal da taksin khre haina sangai express english ta congress na majority utnaba khurang na ngairi rajyapal ga ngasi unagani haibasina people's chronicle da aduga Imphal Free Press na कांग्रेस न लुसिंगबा चुंगसिनबा कांगबुना एन बीरेन सरकार की मथक्ता थाजदबगी मोशन पुखतख्रे मणिपुर मेलदा एसपीएफ सेमख्रे राज्यपाल दा बीरेन सरकार उठाइनबा तक्सिनख्रे एसपीएफ ना सरकार सेमनबा दाबी तौख्रे हाइना हेडलाइन तौदुना फुंगनरी संगाई एक्सप्रेस मणिपुरी एडिशन दुना एसपीएफ सेमख्रे इबोबिना लुसिंगली गवर्नर उनगदौरी हाइना हेडलाइन पियदुना मदुगी मखादा सरकार पाइबगी हक लैरिब्रा लैत्रबरा हाइबदु हाउस ता येंगलसी मेजॉरिटी लैरबदी पाइजेसनु हाइबा श्री इबोबिगी वाफम चाउना हेडलाइन पिरि हुयेलन पाउदना सेशन कौदुना नो कॉन्फिडेंस मोशन एडॉप्ट तौनबा गवर्नर दा चेरोन थाजिनख्रे स्पीकर लौथोकनबा तक्सिनख्रे अदुगा नहारोगी थौदांगदा कांग्रेस न लुसिंगदुना एसपीएफ सेमख्रे ngasi गवर्नर उनदुना सरकार सेमनबा क्लेम तौगदोरी हाइना हेडलाइन पिरि इरैपाक्ता डिस्क्वालिफिकेशन की केस मायोक नरिबा एमएलए मरी कांग्रेस की केमता लैख्रे असेंबली मिफम कौनबा गवर्नर दा तक्सिनख्रे हाइना हेडलाइन पिरि पावसी सनालेपाक इचेल एक्सप्रेस न सिंगबदसु हेडलाइन तौनरी राज्यसभा की मिहुत खन्नबा ngasi भोट थादनरगनी बीजेपी की मिरेप माइपाकनबा लालोंग कया चथरकपा याई हाइना पानरी हाइबा पाउना पोंगनाफमदा हेडलाइन तौरी मणिपुर की अपुंब सक्तम कायबे यारोय हाइना लिसंगनी अमगी जुन 15 ने संखिनखिबा इहोदा थवाई कटखिबा सिंगी मफमदा इकाई खुमनबा उट्टुना हैकट लैकट तंबगी थौरम ngarang pangthokkhibagi pausu ngasigi pause yambada headline tawduna phongnari pawasiga loinana kanglup amakhak pelhenabo honabada atai phurup singi interest sohloi dabani haiba Sunil Karamgi wafamsu phongli nalini Thakasari Washington Aruibada Maruiba Pau Amukhana Manipur Rajniti gi sauna onba amada ngarang Congress na lusingba Secular Progressive Front koba chungsinaba kangbu semkhre Rajya sida COVID-19 gi anoba case marphumatoi lakhibaga loinana apunba case masing sachok marphuni panchukre naba pharakpagi sangsada kuntra dasnik manga ani yaure amachung khunggang ki miyam da sauna kanaba phangan gadaba garib kalyan rozgar abhiyan hayeng Pradhan Mantri Narendra Modi na Rajya taruk ki jila 113 ta hudokani Paulo Jare